Mahatma Gandhi National Rural Employment Guarantee Scheme MGNREGS के सेंफम सेंटर दगी काइथाख्रबसो मणिपुर लेंगाकना पिथोक्तना थंबिरी हाइरदुना स्टेट लेंगाकी थवंगबु यानिंगदब फोंदोक्तुना ngarang Villages Council Longmai Area BCLA na sinduna rally ama Longmai Bazar dagi Khumji Bazar fauba chatkhre None district ki manung channa leiba village singi chairman amadi miyamna saruk yaduna pangthokiba rally aduda MGNREGS ki senpham pitho o haina thaba play card kaya paiduna kholau kaya su lauke rally chat khraba matungda Manipur ki chief minister yaunaba None district ki DC da memorandum ama pisin ke karigumba pithoktana leiriba senpham asi athubada pithoktrabade akanba khongjang changslagani haire ngasi ekhoina rally organize tawjari basi energies phangdabagi thuwa manungda pibiro haibgi demand da tawjabani asigumba democratic oiba rally asi chalingai da ekhoina karigumda nataba ekoi haijade adubu demand di athuwa manungda pibiro haibsi asi haijabani aduna mase government na concern authority na athuwa manungda pibiro natrabadi atopa mathang oiba agitation se khongjang se sansangani haibse ekoi ki council ke mekai digi thongdok chabani